Manipur lenga ki Chief Secretary oirambata tana English sing ani kunithoi da State Assembly election da mirep oikhiba oinam Nabakishore gi yumda sakhangda basing na nongmai kapsilam le haire thaudok adu Thabak pothakraba IS asige ningthaukhong ward number 7 da laiba yumda ngarang numidang pung 8 taramdai da thokibani haire nongmai kapsilambagi pau hek fangbaga mafam adu da Bishnupur District Police ki makok thongba officer sing laktuna yengsinke nongmai kapsilambagi thaudok adu da asoka pandi amata yaukide haire thaudok adu ga mari lainana police na case ama lokhatuna thijinba hokre nongmai kapsilamba adu kanana kari maramgi damak kapsilam libano haiba hojik faubagi khangbangamdre nakalamarom da nongmai kapsinduna aki akhang pirambagi thawong bulai kai miyam na yaning da phongdorakle loina na hanagi IS officer siga kanagumba amataga nungaina da balaite hairaduna kari maramgi karamba lupna nongmai kapsilam libano haibadu sengdok pirakna bataksilakle madugi mathakta hairiba thaudok ase matungda tawbidana baso mari laina basingda appeal tawrakle ngasi gi thokliba irang ngasi ga mai lenana kanana kari da makta khoi da su I masel amatani ko tawbada bo khoi masel makta da swain tawbi si khoi sena yaraga di khoi gi marakta nungai da lairaga su kanano kai no khoi pasana sengdok piro khoi su khoi na nungai da lairaga su khoi seng haijagi taw makha ta na su gum thawdo asi khoi gi manipur da thokliba matung da su atai atai kana gi mafam da su khoi da su sumba pochi di matung da tawbi rak tar haina isinaw mafam haijaraga khoi ngasi khangan jari